ꯃꯌꯥꯝ ꯄꯨꯟꯁꯤꯗ ꯌꯥꯝ ꯑꯉꯛꯄ ꯌꯥꯝ ꯑꯀꯤꯕꯀꯣ ꯄꯨꯟꯁꯤꯗ ꯑꯃꯨꯛꯐꯥꯎ ꯊꯦꯡꯅꯗ꯭ꯔꯤꯕ ꯁꯨꯃꯥꯏꯅ ꯁꯤꯂꯣꯡꯗ ꯀꯣꯏꯔꯒ ꯋꯥꯇꯔꯐꯣꯜꯗ ꯀꯣꯏ ꯆꯠꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒ ꯇꯨꯡꯗ ꯃꯥꯡꯗ ꯃꯣꯏꯅ ꯒꯨꯋꯥꯍꯥꯇꯤꯗꯒꯤ IIT ꯁ꯭ꯇꯨꯗꯦꯟ 5ꯈꯛ ꯃꯣꯏꯁꯦ ꯂꯥꯛꯆꯕꯅꯦꯕ ꯀꯣꯏꯕꯀꯣ ꯑꯗꯨꯒ ꯃꯣꯏꯁꯦ ꯀꯨꯝꯊꯕꯇ ꯉꯥꯏ ꯁꯤꯒꯤ ꯏꯁꯤꯡ ꯑꯂꯨꯕꯁꯤꯒꯀꯣ ꯃꯣꯏꯁꯦ ꯐꯣꯇꯣ ꯀꯥꯞꯄꯒꯤ ꯁꯨꯃꯥꯏꯅ ꯁꯥꯟꯅꯔꯝꯃꯒ ꯅꯤꯄꯥ ꯑꯃꯁꯤꯅ ꯐꯣꯇꯣ ꯀꯥꯞꯄꯒꯤ ꯃꯥꯁꯦ ꯅꯥꯟꯊꯔꯒ ꯃꯤꯠ ꯃꯃꯥꯡꯗ ꯎꯅ ꯃꯤꯅꯤꯠ 5ꯗ ꯃꯥꯁꯦ ꯂꯩꯈꯤꯗꯕꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯃꯈꯥ ꯇꯥꯅ ꯌꯦꯡꯃꯤꯟꯅꯁꯦ ꯑꯩ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯎꯠꯆꯔꯛꯀꯦ Hi guys, welcome back to my channel. ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯑꯩꯁꯦ ꯁꯤꯂꯣꯡ ꯆꯠꯂꯨꯕꯒꯤ ꯑꯩꯅ ꯂꯥꯁ ꯃꯟꯇ ꯁꯤꯂꯣꯡ ꯆꯠꯂꯨꯕꯒꯤ ꯚꯤꯗꯤꯑꯣ ꯑꯣꯏꯗꯣꯏꯅꯦ ꯑꯩꯁꯦ ꯚꯤꯗꯤꯑꯣꯁꯦ ꯃꯇꯝ ꯆꯥꯅ ꯊꯥꯡꯒꯠꯄ ꯉꯝꯍꯧꯗ꯭ꯔꯦ ꯑꯗꯣ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩꯁꯦ ꯊꯥꯡꯒꯠꯂꯣꯏꯁꯤꯔ ꯈꯟꯕꯅꯦꯕꯀꯣ ꯍꯥꯏꯗꯤ ꯁꯤꯒꯤ ꯁꯤꯂꯣꯡ ꯆꯠꯂꯨꯕ ꯚꯤꯗꯤꯑꯣꯁꯤꯒ ꯌꯥꯝꯅ ꯑꯉꯛꯄ ꯍꯥꯏꯗꯤ ꯎꯍꯩꯗꯕ ꯄꯣꯠ ꯍꯥꯏꯗꯤ ꯄꯨꯟꯁꯤꯗ ꯊꯦꯡꯅꯗ꯭ꯔꯤꯕ ꯑꯗꯨꯒꯨꯝꯕ ꯑꯃ ꯑꯣꯏꯈꯤꯕ ꯈꯪꯕ꯭ꯔꯥ ꯑꯗꯣ ꯑꯩ ꯃꯌꯥꯝꯗ ꯚꯤꯗꯤꯑꯣꯁꯦ ꯃꯇꯦꯛ ꯁꯦꯌꯔ ꯇꯧꯔꯛꯀꯦ ꯑꯗꯣ ꯃꯌꯥꯝ ꯂꯣꯏꯕꯧ ꯌꯦꯡꯃꯤꯟꯅꯁꯤ ꯀꯔꯤ ꯑꯉꯛꯄ ꯊꯧꯗꯣꯛ ꯉꯥꯏꯗꯨꯁꯨ ꯑꯩ ꯃꯌꯥꯝꯗ ꯐꯖꯅ ꯑꯩ ꯍꯥꯏꯔꯛꯀꯦꯕ ꯑꯗꯣ ꯉꯁꯤꯁꯦ ꯑꯩꯈꯣꯏꯁꯦ ꯑꯌꯨꯛꯇꯒꯤ ꯋꯥꯇꯔꯐꯣꯜꯁꯦ 3-4 ꯀꯣꯏꯔꯨꯔꯁꯦ ꯍꯥꯏꯅ ꯑꯩꯈꯣꯏꯁꯦ ꯔꯦꯗꯤ ꯇꯧꯔꯒ ꯊꯣꯛꯂꯛꯑꯦ ꯑꯍꯥꯟꯕ ꯑꯩꯈꯣꯏꯅ ꯆꯠꯂꯤꯕ ꯋꯥꯇꯔꯐꯣꯜꯁꯦ ꯅꯣꯡꯀꯥꯂꯤꯀꯥ ꯐꯣꯜ ꯍꯥꯏ ꯃꯥꯜꯂꯦꯀꯣ ꯑꯩꯒꯤ ꯃꯤꯡꯁꯦ ꯂꯥꯜꯂꯤꯔ ꯆꯨꯝꯃꯤꯔ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯑꯩꯅ ꯃꯃꯥꯡꯗ ꯆꯠꯂꯨꯕꯅꯤꯅ ꯑꯩꯁꯤ ꯐꯖꯅ ꯅꯤꯡꯁꯤꯡꯕꯁꯨ ꯉꯝꯗ꯭ꯔꯦꯕꯀꯣ ꯑꯗꯨꯗꯨꯅ ꯑꯩ ꯃꯊꯪ ꯃꯥꯒꯤ ꯋꯥꯇꯔꯐꯣꯜ ꯃꯃꯤꯡꯁꯤꯡꯗ ꯎꯠꯄꯨꯗꯤ ꯎꯠꯂꯛꯀꯦ ꯑꯗꯣ ꯌꯦꯡꯍꯜꯂꯛꯑꯒꯦ ꯃꯌꯥꯝ दालचीनी है ना दालचीनी ले लो आओ थोड़ा ना नाम नहीं करो खुशबू और ये पर्स है ना और ये पर्स ये कितना है 100 और ये वाला ये 150 एक बार खोल के दिखाओ ना ये इयररिंग बॉक्स टूट गया ट्राई करते करते टूट गया देखिए खाओ क्या उस लकड़ी से बनाया है क्या बैम्बू से ये हॉलूद है ना किलो कितना है बड़ा पैकेट किलो 600 वाटरफॉल अमुक चलूरे नौकालिका चलगा हजिना अमुक लाई हम फजैसु सिना माउ कनो फॉल है मार खंदे जंगलके लाई इसिंग कंदी कंगे इसिंग याम लेम तंदे चटप यामदो मानदे वाटरफॉल जौरे वाटरफॉल दी जौरे दो जेंगहलागे कमाइन तौबाय दो याम नत्रा चले वाटरफॉल चले सिगा आई ले सिगा नोंथक ले बुनी सिगा फोटो कापनारी सोमदसु फोटो कापनारी फोटो खर कापनी अदुगी अतोब मफमदम चले अखोइसे ngasi bakhoina koibagi matam phangise laise aduna hayang ai thoktoini aduna ngasi numisi ga hoje gari ama sagi local ge ma hairaga loina hoi nangnaba khara jengaga chatpiduneba hoi toise hadi pura kaino do nateba kayani pura matam kai thoga nongmani ni kai thoga dumain tobodi oidre adum anga ki loi jauna bagi aina taw number do ore hadi nang hauna bagi aina koi loi lamina loi hu jengningi do khangde jang na number do ore hello wow ये मैम हुजिकना अहुम सुबा वाटरफॉल लाए अहम अमा चले ममिंग देक कावे अदुगा हुमांग से काखलकपगी अनि सुबम चलुरे अदो अहुम गिसिना ख्वाइदगी फजारे अहुम गिसै जेंगलके सोमदगी ऐसे साबना सिरे तो अहुम सिना अहुम सुबने फजायाम मखा कुमधागे दो मी इरु थोकनै बका दो कोइ फिरो हेन प्रॉब्लम थोप यारो साबना से काखलकपगी ट्रेकिंग तौबै टाइप तौवेबको सिगा वाटरफॉल से अहुम सुरिब या इन वीडियो नमीसे मैम मतेक ती ओइरबनेबा हदि पुरा कनो ओइना नंबदुदि ngamdeba दो नुंदि नुंगा याम इंगे काखलकपदा वाबा यानिबा असि उरा कांददि अवाबदो लोइना कावबदो ओइबा अदो जेंगलके मखासे स्टेप नाइन लैयो अदो
ꯃꯊꯛꯀꯤ ꯚ꯭ꯌꯨꯅꯤ ꯃꯊꯛꯇ ꯌꯦꯡꯉꯨꯅꯦ ꯑꯩꯈꯣꯏꯅ ꯆꯠꯂꯤꯁꯦ ꯃꯈꯥꯗꯅꯦꯕ ꯍꯧꯖꯤꯛ ꯀꯥꯈꯠꯂꯛꯏꯁꯤꯅ ꯃꯊꯛꯇ ꯋꯥꯎ ꯌꯦꯡꯍꯜꯂꯛꯀꯦ ꯁꯤꯗ ꯗꯁꯕꯤꯟ ꯂꯩꯔꯦ ꯁꯤꯗ ꯆꯦꯟꯊꯔꯒ ꯉꯁꯥꯏꯒꯤ ꯃꯈꯥꯗ ꯑꯣꯏꯗꯣꯏꯅꯦꯕ ꯁꯤ ꯃꯊꯛꯅꯤ ꯁꯤꯁꯨ ꯊꯣꯛꯑꯗꯤ ꯅꯨꯡꯉꯥꯏꯅꯤꯌꯦ ꯑꯗꯣ ꯃꯌꯥꯝ ꯋꯥꯇꯔꯐꯣꯜꯁꯦ ꯍꯧꯖꯤꯛ 3 ꯁꯨꯔꯦ ꯆꯠꯂꯤꯁꯦ ꯁꯤꯁꯦ ꯑꯩꯈꯣꯏ ꯊꯣꯛꯑꯦꯕ ꯊꯣꯛꯑꯦ ꯑꯗꯨ ꯂꯣꯏꯔꯒ ꯍꯧꯖꯤꯛ ꯑꯇꯣꯞꯄ ꯑꯝꯗ ꯆꯠꯂꯅꯤ ꯑꯗꯣ ꯁꯤ ꯃꯐꯝ ꯁꯥꯊꯤꯅ ꯉꯁꯥꯏꯗꯩ ꯑꯩꯈꯣꯏꯅ ꯋꯥꯇꯔꯐꯣꯜ ꯂꯥꯛꯏꯁꯤꯅꯦ ꯁꯤꯅ ꯈ꯭ꯋꯥꯏ ꯅꯨꯡꯉꯥꯏꯔꯦ ꯏꯪꯉꯒꯀꯣ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯕꯗꯣ ꯑꯣꯏꯕ ꯐꯤꯒꯁꯦ ꯆꯣꯠꯂꯦ ꯖꯤꯟꯒꯁꯦ ꯃꯤ ꯌꯥꯝ ꯏꯔꯨ ꯊꯣꯛꯅꯩꯗꯣ ꯑꯩꯈꯣꯏꯕꯨꯗꯤ ꯊꯣꯛꯇ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯋꯥꯇꯔꯐꯣꯜ ꯑꯃꯈꯛꯇꯃꯨꯛ ꯄꯨꯅꯤ ꯍꯥꯏ ꯑꯗꯨ ꯄꯨ ꯂꯣꯏꯔꯒ ꯂꯣꯏꯁꯤꯜꯂꯅꯤ ꯉꯁꯤꯒꯤ ꯆꯠꯂꯤꯁꯦ 4 ꯌꯥꯝ ꯅꯨꯡꯉꯥꯏꯗꯣ ꯑꯩꯈꯣꯏꯁꯦ ꯑꯗꯣ ꯃꯌꯥꯝ ꯑꯁꯤꯁꯤꯅ ꯈ꯭ꯋꯥꯏ ꯂꯥꯁ ꯋꯥꯇꯔꯐꯣꯜꯅꯦꯕ ꯑꯩꯈꯣꯏꯅ ꯆꯠꯇꯣꯏꯁꯦ ꯁꯤꯒꯤ ꯃꯥꯎꯁ꯭ꯋꯥ ꯐꯣꯜ ꯑꯁꯤꯒꯤ ꯋꯥꯇꯔꯐꯣꯜꯁꯤꯒꯅꯦꯕ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛꯁꯦ ꯊꯣꯛꯇꯣꯏꯁꯦꯀꯣ ꯑꯩꯈꯣꯏꯅꯁꯨ ꯍꯥꯏꯗꯤ ꯂꯥꯏꯐꯇ ꯑꯍꯥꯟꯕ ꯁꯨꯃꯥꯏꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯇꯧꯖꯕꯁꯦ ꯑꯩ ꯃꯇꯨꯡ ꯃꯅꯥꯎ ꯋꯥꯇꯔꯐꯣꯜꯒ ꯆꯠꯂꯔꯣꯏꯅ ꯈꯟꯖꯔꯦ ꯁꯤꯒꯤ ꯃꯃꯥꯡꯗ ꯆꯠꯂꯤꯕ ꯃꯣꯏ 5ꯁꯤꯅꯦꯕꯀꯣ ꯁꯤꯒꯤ ꯃꯔꯛꯇ ꯑꯃꯈꯛꯅꯦꯕ ꯏꯁꯤꯡꯗ ꯇꯥꯗꯣꯏꯁꯦ ꯑꯩꯈꯣꯏꯒ ꯃꯣꯏꯒꯁꯦ ꯇꯨꯡꯗ ꯃꯥꯡꯗ ꯇꯤꯀꯦꯠ ꯀꯛꯃꯤꯟꯅꯔꯒ ꯁꯤꯒꯤ ꯋꯥꯇꯔꯐꯣꯜꯁꯦ ꯀꯨꯝꯊꯕꯅꯦꯕꯀꯣ ꯑꯗꯣ ꯃꯣꯏꯁꯨ ꯀꯨꯝꯊꯕꯒ ꯃꯤꯅꯤꯠ 10ꯃꯨꯛ ꯑꯗꯨꯃꯥꯏꯅꯇꯪ ꯁꯥꯟꯅꯕ ꯍꯧꯒꯠꯂꯤꯁꯦꯀꯣ ꯁꯤꯁꯤꯒ ꯃꯣꯏ ꯏꯔꯨ ꯀꯩꯀꯥ ꯊꯣꯛꯅꯅ ꯈꯣꯠꯅꯅ ꯁ꯭ꯋꯤꯝꯃꯤꯡ ꯇꯧꯅꯩꯌꯦꯕ ꯁꯤꯒ ꯑꯩꯒꯤ ꯃꯅꯤꯡꯗ ꯂꯦꯞꯄꯤꯕ ꯅꯤꯄꯥꯁꯦ ꯑꯁꯤꯁꯦ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯏꯁꯤꯡꯗ ꯇꯥꯅ ꯂꯩꯈꯤꯗꯕꯁꯦ ꯑꯗꯣ ꯑꯩꯈꯣꯏꯒ ꯃꯣꯏꯒꯁꯦ ꯑꯗꯨꯝ ꯀꯨꯝꯊꯔꯒ ꯃꯣꯏꯅ ꯍꯥꯟꯅ ꯏꯁꯤꯡꯗ ꯀꯨꯝꯕ ꯑꯗꯨ ꯂꯣꯏꯔꯒ ꯑꯩꯈꯣꯏꯅ ꯁꯦꯀꯦꯟꯗ ꯀꯨꯝꯕꯅꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯐꯣꯇꯣ ꯀꯥꯞꯄꯤꯉꯩꯗ ꯑꯗꯨꯝ ꯃꯣꯏꯁꯦ ꯇꯥꯈꯤꯕꯅꯦꯕ ꯃꯤꯅꯤꯠ 5-10ꯐꯥꯎ ꯐꯥꯗꯦ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯈꯔ ꯚꯤꯗꯤꯑꯣ ꯂꯧꯔꯛꯄꯗ ꯑꯩ ꯑꯗꯨ ꯃꯌꯥꯝꯗ ꯎꯠꯆꯔꯛꯀꯦ ꯑꯗꯣ ꯃꯌꯥꯝꯁꯦ ꯁꯤꯒ ꯃꯣꯏ 5ꯈꯛ ꯎꯔꯤꯁꯦ ꯑꯁꯤꯁꯤꯅ ꯃꯣꯏꯁꯦ ꯍꯥꯟꯅ ꯏꯁꯤꯡꯗ ꯀꯨꯝꯊꯈ꯭ꯔꯦꯕꯀꯣ ꯃꯣꯏꯁꯦ ꯂꯥꯏꯐ ꯖꯦꯀꯦꯠꯁꯨ ꯁꯦꯠꯄꯨꯗꯤ ꯁꯦꯠꯈꯤ ꯃꯤ 2ꯈꯛ ꯃꯣꯏ ꯁꯦꯠꯂꯦ ꯑꯗꯣ ꯈꯔ ꯑꯃꯅ ꯁꯦꯠꯇꯦꯕꯀꯣ ꯍꯧꯖꯤꯛꯀꯤ ꯇꯥꯔꯤꯕ ꯅꯤꯄꯥꯗꯨꯗꯤ ꯃꯥꯗꯤ ꯁꯦꯠꯍꯧꯗ꯭ꯔꯦꯕꯀꯣ ꯑꯗꯣ ꯑꯩ ꯐꯣꯇꯣ ꯀꯥꯞꯄꯗ ꯃꯅꯤꯡꯗ ꯃꯣꯏꯁꯦ ꯁꯨꯃꯥꯏꯅ ꯐꯣꯇꯣ ꯀꯥꯞꯅꯔꯝꯃꯤꯅꯦꯕ ꯁꯤ ꯅꯤꯄꯥꯁꯤ ꯁꯨꯃꯥꯏꯅ ꯐꯣꯇꯣ ꯀꯥꯞꯄꯝꯕꯗꯩ ꯃꯥ ꯁꯤꯗꯩ ꯅꯥꯟꯊꯈ꯭ꯔꯤꯅꯦꯕ ꯑꯩꯒꯤ ꯐꯣꯇꯣꯗ ꯌꯥꯎꯔꯝꯕꯅꯦꯕꯀோ ꯏꯁꯤꯡꯁꯦ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯑꯗꯨم ꯊꯦꯟꯕ ꯃꯥꯟꯕ ꯑꯗꯨꯒ ꯏꯁꯤꯡꯁꯦ ꯂꯪꯕꯒꯤ ꯁꯪꯇ꯭ꯔꯤꯛ ꯁꯪꯕꯒꯤ ꯑꯗꯨꯒ ꯅꯨꯡꯁꯦ ꯅꯥꯟꯕꯒꯤ ꯅꯥꯟꯊꯈꯤꯕ ꯃꯥꯜꯂꯦꯕ ꯃꯥꯁꯦ ꯑꯗꯨ ꯃꯊꯛꯇ ꯃꯣꯏꯁꯦ ꯕꯤꯌꯔꯒꯨꯝꯕꯁꯨ ꯈꯔ ꯊꯛꯂꯛꯄ ꯃꯥꯜꯂꯦ ꯑꯗꯨꯒ ꯃꯤꯁꯤꯡꯁꯦ ꯂꯣꯏꯅ ꯏꯁꯤꯡꯗ ꯀꯨꯝꯊꯅꯔꯝꯕꯁꯦ ꯀꯤꯅ ꯂꯣꯏꯅ ꯀꯥꯈꯠꯂꯒ ꯌꯦꯡꯅꯔꯦ ꯑꯗꯨꯒ ꯃꯥꯁꯦ ꯇꯥꯈꯤꯕꯒ ꯃꯃꯥꯟꯅꯕꯁꯤꯡꯅ ꯏꯁꯤꯡꯗ ꯇꯥꯈ꯭ꯔꯦ ꯈꯣꯠꯈ꯭ꯔꯦꯅ ꯑꯗꯨꯃꯥꯏꯅ ꯂꯥꯎꯔꯛꯑꯦꯕ ꯂꯥꯎꯔꯛꯑ ꯃꯇꯨꯡꯗ ꯃꯣꯏꯒꯤ ꯑꯗꯨꯏꯗꯨꯒ ꯑꯗꯨꯝ ꯂꯩꯕ ꯍꯥꯏꯗꯤ ꯏꯁꯤꯡ ꯁꯥꯟꯅꯔꯝꯕꯗ ꯑꯗꯨꯝ ꯏꯔꯣꯏꯕ ꯍꯩꯕ ꯀꯥꯡꯕꯨꯁꯤꯡ ꯃꯣꯏꯅ ꯀꯩꯅꯣ ꯇꯧꯕꯤꯔꯦ ꯆꯤꯡꯈꯠꯂ ꯃꯇꯨꯡꯗ ꯃꯐꯝꯁꯨ ꯌꯥꯝ ꯅꯥꯟꯕꯒꯤ ꯃꯤꯁꯤꯡꯁꯦ ꯍꯥꯏꯗꯤ ꯇꯨꯁꯜꯂꯦꯕ ꯂꯣꯏꯅ ꯍꯥꯏꯗꯤ ꯏꯁꯤꯡꯁꯦ ꯑꯗꯨꯝ ꯇꯥꯔ ꯂꯩꯕꯒꯤ ꯅꯨꯡꯁꯦ ꯃꯐꯝꯁꯦ ꯆꯠꯅꯗꯕꯒꯤ ꯁꯣꯝ ꯁꯥꯏꯠꯁꯦ ꯂꯨꯕ ꯑꯗꯨꯒ ꯁꯣꯝ ꯁꯥꯏꯠꯁꯤꯅ ꯈꯔ ꯊꯦꯜꯂꯦꯕ ꯃꯐꯝꯁꯦ ꯁꯣꯝ ꯁꯥꯏꯠꯁꯤꯅ ꯂꯩꯉꯣꯏꯅꯇ ꯑꯣꯏꯕ ꯑꯗꯨꯒ ꯁꯣꯝ ꯁꯥꯏꯠ ꯃꯣꯏꯅ ꯇꯥꯔꯤꯁꯤꯅ ꯅꯨꯡꯅꯦꯕ ꯅꯨꯡ ꯑꯣꯏꯔꯁꯨ ꯏꯁꯤꯡꯁꯦ ꯑꯗꯨꯝ ꯇꯥꯁꯜꯂꯛꯄꯒꯤ ꯃꯐꯝꯁꯦ ꯌꯥꯝꯅ ꯏꯁꯪ ꯀꯥꯔꯒ ꯅꯥꯟꯕꯒꯤ ꯃꯣꯏꯁꯦ ꯂꯣꯏ ꯅꯥꯟꯊꯔꯒ ꯇꯨꯕꯗꯣ ꯑꯣꯏꯌꯦꯕ ꯑꯩꯈꯣꯏꯗꯤ ꯀꯤꯕꯒꯤ ꯑꯗꯨꯝ ꯐꯣꯇꯣꯁꯦ ꯑꯃꯅꯤ ꯀꯥꯞꯄꯒ ꯃꯣꯏꯁꯦ ꯑꯗꯨꯃꯥꯏꯅ ꯃꯤ ꯇꯥꯔꯦꯅ ꯂꯥꯎꯔꯛꯄꯗꯤ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯀꯥꯈꯠꯂꯦꯅ ꯃꯊꯛꯇꯒꯤ ꯚꯤꯗꯤꯑꯣꯁꯦ ꯂꯧꯕꯅꯦꯕ ꯑꯗꯣ ꯃꯣꯏꯁꯦ ꯑꯁꯨꯃꯥꯏꯅ ꯇꯥꯈ꯭ꯔ ꯃꯇꯨꯡꯗ ꯃꯤꯅꯤꯠ 10ꯃꯨꯛ ꯑꯗꯨꯃꯥꯏꯅ ꯃꯣꯏꯁꯦ ꯆꯤꯡꯈꯠꯂꯛꯄꯗ ꯎꯕꯨꯗꯤ ꯎꯕ ꯃꯤꯁꯦ ꯃꯈꯥꯗ ꯇꯥꯔꯦ ꯑꯗꯨꯒ ꯆꯤꯡꯈꯠꯄꯁꯦ ꯂꯨꯔꯝꯕꯒꯤ ꯆꯤꯡꯈꯠꯄ ꯉꯝꯗꯕ ꯑꯗꯨꯃꯥꯏꯅ ꯃꯤꯅꯤꯠ 10ꯃꯨꯛꯇꯅꯤ ꯆꯪꯉꯤꯁꯦ ꯁꯤꯒꯤ ꯃꯈꯥꯁꯤꯒ ꯇꯥꯕꯅꯦꯕ ꯑꯗꯣ ꯃꯤꯅꯤꯠꯁꯦ ꯃꯣꯏꯅ ꯍꯣꯠꯅꯕꯁꯦ ꯂꯧꯈꯠꯂ ꯃꯇꯨꯡꯗ ꯃꯣꯏꯁꯦ CPRꯒꯨꯝꯕ ꯄꯤꯔꯒ 40 ꯃꯤꯅꯤꯠ ꯑꯗꯨꯃꯥꯏꯅ ꯍꯣꯠꯅꯔꯝꯒꯅꯤ ꯑꯗꯣ ꯃꯐꯝꯁꯦ ꯅꯦꯠꯋꯥꯛꯁꯨ ꯐꯪꯕ ꯃꯐꯝ ꯑꯣꯏꯗꯕ ꯍꯥꯏꯗꯤ ꯅꯦꯠꯋꯥꯛ ꯐꯪꯗꯦꯕ ꯁꯤ ꯃꯐꯝꯁꯦ ꯃꯈꯥꯗ ꯀꯨꯝꯊꯔꯛꯄꯒꯤ ꯑꯗꯒꯤꯗꯤ ꯑꯦꯝꯕꯨꯂꯦꯟꯁ ꯀꯧꯒꯗꯕꯁꯨ ꯃꯣꯏ ꯃꯊꯛꯇ ꯀꯥꯈꯠꯂꯒ ꯑꯦꯝꯕꯨꯂꯦꯟꯁ ꯀꯧꯈ꯭ꯔꯦ ꯑꯗꯩ ꯃꯤ ꯈꯔ ꯆꯠꯂꯒ ꯁꯨꯃꯥꯏꯅ ꯃꯣꯏ ꯃꯇꯦꯡ ꯄꯥꯡꯉꯒ ꯃꯤꯁꯦ ꯍꯥꯏꯗꯤ ꯁꯤꯁꯨ ꯌꯥꯝ ꯋꯥꯡꯅ ꯀꯥꯏꯌꯦꯕꯀꯣ ꯑꯗꯣ ꯃꯣꯏꯅ ꯁꯨꯃꯥꯏꯅ ꯁꯤꯗ ꯄꯨꯈꯠꯄꯤꯔꯒ ꯑꯗꯒꯤ ꯑꯦꯝꯕꯨꯂꯦꯟꯁꯇ ꯇꯧꯔꯒ ꯄꯨꯒꯦꯕ ꯁꯤ ꯄꯨꯔꯛꯄꯁꯨ ꯃꯣꯏ ꯌꯥꯝ ꯋꯥꯅ ꯄꯨꯔꯛꯏ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯃꯐꯝꯁꯦ ꯌꯥꯝ ꯅꯥꯟꯕꯅꯤꯅ ꯍꯥꯏꯗꯤ ꯃꯤ ꯑꯃ ꯍꯥꯏꯗꯤ ꯃꯤꯁꯦ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯅꯤ ꯍꯥꯏꯗꯤ ꯃꯥꯁꯦ ꯈꯪꯗꯦ ꯃꯣꯏ ꯃꯃꯥꯟꯅꯕꯁꯤꯡꯁꯦ ꯀꯔꯤ ꯃꯣꯏꯁꯦ ꯌꯦꯡꯕ ꯃꯇꯝꯗ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯍꯥꯏꯗꯤ ꯁꯥꯟꯅꯃꯤꯟꯅꯔꯝꯃꯒ ꯏꯁꯤꯡꯗ ꯁꯨꯃꯥꯏꯅ ꯇꯥꯔꯒ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯍꯥꯏꯗꯤ ꯐꯥꯒꯤ ꯃꯥꯟꯕꯗ ꯑꯩꯁꯨ ꯌꯥꯝ ꯐꯥꯒꯤ ꯃꯥꯟꯖꯩꯕ ꯃꯣꯏ ꯃꯃꯥꯟꯅꯕꯁꯤꯡꯒꯤ ꯔꯤꯌꯦꯛꯁꯟꯁꯨ ꯀꯞꯇꯣꯏꯔꯥ ꯅꯣꯛꯇꯣꯏꯔꯥ ꯍꯥꯏꯗꯤ ꯇꯧꯔꯤ ꯄꯣꯠꯁꯦ ꯀꯩꯅꯣ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯉꯛꯅ ꯌꯦꯡꯅꯔꯦꯕ ꯑꯗꯣ ꯃꯣꯏꯁꯦ ꯌꯥꯝ ꯋꯥꯅ ꯁꯨꯃꯥꯏꯅ ꯄꯨꯔꯛꯑꯒ ꯃꯊꯛꯇ ꯄꯨꯈꯠꯂꯒ ꯑꯦꯝꯕꯨꯂꯦꯟꯁꯇ ꯄꯨꯈꯤꯕ ꯑꯗꯣ ꯑꯩ ꯃꯇꯨꯡ ꯃꯅꯥꯎ ꯃꯤꯁꯤꯡꯁꯦ ꯌꯦꯡꯉꯨ ꯂꯣꯏꯅ ꯈꯔ ꯑꯃꯗꯤ ꯑꯗꯨꯝ ꯁꯥꯟꯅꯔꯤ ꯈꯔ ꯑꯃꯗꯤ ꯃꯊꯛꯇ ꯀꯥꯈꯠꯂ ꯁꯨꯃꯥꯏꯅ ꯂꯦꯞꯄꯒ ꯌꯦꯡꯅꯔꯒ ꯂꯩꯔꯦꯕ ꯑꯗꯨꯝ ꯑꯩꯗꯤ ꯃꯇꯨꯡ ꯃꯅꯥꯎ ꯁꯨꯃꯥꯏꯅ ꯋꯥꯇꯔꯐꯣꯜꯗꯒ ꯑꯩꯗꯤ ꯀꯨꯝꯊꯖꯔꯣꯏꯅ ꯑꯩ ꯄꯨꯟꯁꯤꯗ ꯈꯟꯈꯔꯦꯕ ꯌꯥꯝꯅ ꯀꯤꯕ ꯊꯧꯗꯣꯛ ꯑꯃ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯃꯤꯠ ꯃꯃꯥꯡꯗ ꯁꯨꯃꯥꯏꯅ ꯎꯕꯁꯦ ꯍꯟꯗꯛꯅ ꯑꯍꯥꯟꯕꯁꯨ ꯑꯣꯏꯔꯝꯒꯅꯤ ꯑꯩ ꯄꯨꯟꯁꯤꯗꯁꯨ ꯑꯇꯩ ꯁꯨꯃꯥꯏꯅ ꯎꯖꯗꯕ ꯑꯣꯏꯒꯦꯕ ꯇꯨꯒꯁꯦ ꯐꯖꯅ ꯆꯨꯡꯉꯒ ꯌꯥꯝ ꯁꯥꯊꯤꯅ ꯀꯤꯖꯕꯗꯣ ꯑꯣꯏꯌꯦꯕ ꯑꯁꯤꯅꯤ ꯃꯌꯥꯝ ꯑꯩꯅ
ꯑꯍꯥꯟꯕ ꯑꯣꯏꯅ ꯂꯥꯏꯐꯇ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯇꯧꯔꯛꯄꯁꯦ ꯁꯤꯒꯨꯝꯕ ꯍꯥꯏꯗꯤ ꯗꯥꯎ ꯌꯥꯗꯕꯁꯦ ꯁꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯅꯁꯨ ꯀꯣꯏꯔꯛꯇ꯭ꯔꯦ ꯍꯥꯏꯗꯤ ꯀꯣꯏꯕꯒꯤ ꯃꯨꯠꯇꯣ ꯄꯨꯔꯥ ꯑꯩꯈꯣꯏꯗꯣ ꯀꯥꯏꯈ꯭ꯔꯦꯕ ꯍꯥꯏꯗꯤ ꯈꯪꯗꯦ ꯋꯥꯈꯜꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯨꯒ ꯑꯗꯨꯝ ꯃꯤꯠꯇ ꯎꯔꯒ ꯂꯩꯕꯗꯣ ꯑꯣꯏꯈ꯭ꯔꯦꯕꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯂꯥꯏꯐꯁꯦ ꯍꯧꯖꯤꯛ ꯀꯩ ꯑꯣꯏꯅꯤ ꯉꯁꯤ ꯀꯩ ꯑꯣꯏꯅꯤ ꯀꯥꯏꯁꯦ ꯇꯝꯕ ꯉꯝꯄꯣꯠꯇꯦꯕ ꯍꯧꯖꯤꯛ ꯃꯣꯏ ꯃꯃꯥꯟꯅꯕꯁꯦ ꯄꯨꯂꯞ ꯁꯥꯟꯅꯕ ꯂꯥꯛꯃꯤꯟꯅꯔꯒ ꯌꯦꯡꯉꯨꯅꯦ ꯏꯁꯤꯡꯗ ꯃꯤꯅꯤꯠ 10 ꯈꯛꯇꯪ ꯇꯩꯅꯤ ꯑꯗꯨꯁꯨ ꯏꯁꯤꯡꯗ ꯇꯥꯔꯒ ꯊꯤ ꯐꯪꯗꯕꯁꯨ ꯅꯠꯇꯦꯕ ꯃꯤꯠ ꯃꯃꯥꯡꯗ ꯎꯔꯤꯅꯤ ꯂꯪꯇ꯭ꯔꯤꯛ ꯂꯪꯕꯅꯤꯅ ꯏꯁꯤꯡꯁꯦ ꯃꯤꯅꯤꯠ 10 ꯃꯨꯛꯇꯅꯦꯕ ꯇꯥꯔꯤꯁꯦ ꯇꯥꯔꯒ ꯃꯣꯏꯁꯨ CPRꯁꯦ ꯄꯤꯔꯤꯁꯦ ꯍꯤꯡꯉꯛꯀꯗ꯭ꯔꯥ ꯑꯩꯁꯨ ꯋꯥꯈꯜꯗ ꯍꯤꯡꯉꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦꯕ ꯍꯥꯏꯗꯤ ꯇꯥꯕꯗꯣ ꯌꯥꯝ ꯀꯨꯏꯅ ꯇꯥꯕꯁꯨ ꯅꯠꯇꯦ ꯎꯗꯕꯁꯨ ꯅꯠꯇꯦ ꯎꯔꯒ ꯍꯥꯏꯗꯤ ꯄꯣꯠꯇꯣ ꯍꯤꯡꯉꯛꯀꯗ꯭ꯔꯥ ꯍꯣꯠꯅꯕꯗ ꯄꯨꯡ ꯑꯃ ꯍꯦꯟꯅ ꯃꯣꯏꯁꯦ ꯇ꯭ꯔꯥꯏ ꯇꯧꯋꯦꯕ ꯑꯗꯨ ꯉꯝꯃꯛꯇꯕꯗꯒꯤ ꯃꯣꯏꯁꯦ ꯂꯥꯁꯇ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈ꯭ꯔꯤꯅꯦꯕ ꯑꯗꯨꯅ ꯃꯌꯥꯝ ꯃꯣꯏ ꯃꯃꯥꯟꯅꯕꯁꯤꯡꯗ ꯐꯥꯎꯔꯝꯒꯗꯕ ꯃꯣꯏ ꯏꯃꯨꯡ ꯃꯤꯅ ꯈꯪꯉ ꯐꯥꯎꯔꯝꯒ ꯑꯗꯨ ꯈꯟꯕꯗ ꯑꯩꯗꯤꯅꯦ ꯏꯁꯥꯁꯦ ꯇꯨ ꯆꯨꯡꯕ ꯑꯃ ꯐꯥꯎꯏ ꯃꯌꯥꯝ